ngasi phongkhiba tungan manipuri siphongsing amasum thokhiba thawdo wathoksingdagi maruoibe I pausing khonga saraga manipur top channel gi mekedi gi myamda thamjigi hanbada manipur yauna UP amasum Uttarakhand BJP na mai paklaba yai Punjab amasum Goa dadi hang assembly leigani survey mathang tha February amasum March ta pangthokadoribe assembly mikalasida manipur yauna Uttar Pradesh amasum Uttarakhand BJP gi sarkar amuk hana laklaba yai Adumapu Punjab amasum Goa dadi party amatana mapung faba majority fangdabadagi hang assembly oigani haina pre-poll survey mada predict tawri pre-poll survey sigi matungina haukibasai English ingani ga taraga tareta UP da BJP na sit sahunga taraga nithoida sauna mai pakibadu handaki mikhala sidadi sit saniga yangkai ga nithoidagi na saniga humdraga nithoi phawbagi marakta mai paklabiyai state asigi main opponent Samjawadi party na sada kuntraga humdogi sangda sit samaga taraga mathuidagina samaga kuntraga mathoi fawba karbayai BSP na haukibasai English ingani ga taraga tareta sit taraga mapan phangkibadu handaki mikhala asidadi sit nipanagina taraga taruk fawba phanglabayai Congress ki oinadi mamangi mikhal sit taret mai pakiba adudagi hantharaga sit ahumdagina mapan fawba phanglabayai UP ki oinadi BJP ki minister Yogi Adityanath sarkar da yoramba Cabinet Minister ani yauna ruling gi MLA nipan hauzik lairiba sarkar asi Dalit amasum OBC gi mayukta lei haiduna resign tawraga Akhilesh Yadav na lusingba Samjawadi party diga awhrabani India TV Ground Zero Research na sathakiba survey amadana UP BJP na sada kuntraga mapanga point kuntraga ni thoigi sangda sit saniga kuntra dagina sanigi kuntraga manga fawba yauna karaba yai Samjawadi party gi oinadi sada kuntraga taruka point anigi sangda sit samaga humphudagina samaga humfuga manga yauna karabi haidi Republic TV Pima ki survey matung ina Punjab ta Am Adami party na sada kuntraga tareka point nipan gi sangda sit yangkai dagina humfu pawba karabi yai Congress na sada kuntraga manga point amagi sangda sit nifuga nithuidagina nifuga taruk Akali dal na sada taraga manga point nipan gi sangda sit taraga humdoidagina taraga taret aduga BJP alliance na sada 5.7 gi sangda sit amadagina ahum phawba karba yai Uttarakhand gi oina su Congress gi oina harawningai oide state asida BJP na sada kuntraga mapanga point mapan gi sangda sit kuntraga taruk tagina nifuga nithoi phawba karba yai Mamangi English ingani ga taraga tareta pangthukiba mikhal adudadi BJP na sit yangkai ga tarukta mai pakibani Manipur yoina sit humpu lairiba sigi manungda BJP na sada kuntraga mapanga point 2 gi sangda sit kuntraga mathuidagina kuntraga taret phawba karaba yai Congress na sit taraga humdoidagina taraga mapan ANPP na sit ahumdagina mapan ANPF na sit amadagina manga phawba karaba yai Goa gi oina di mikhala sida party amatana majority phangba ngamdana hang assembly ogani assembly nipu leiba state asida ruling BJP na sada 30.5 ki sangda sit taraga taruktagina kun fawba phanglabayai Congress na sada kun gani thoiga point 2 gi sangda sit mapandagina taraga humdoi Am Adami party na sada taraga ni thoiga point 2 gi sangda sit mari dagina nipan fawba karabayai Masina opposition gi marakta mot manaraktabadagi asoba phibam amasu lapa yai haina survey asida supali atopa pawamanamo Assam da COVID ki vaccine kaptaba miyoi public placing na sangma thingkhre Assam da Omicron variant maram oiraga COVID ki positive case ka hina wangkhalakli basi yenglaga vaccine kaptaba miyoi hospital natana public placing na sangma thingkhre Assam government ki wafam asi central government ki maikedi vaccination asi compulsory nati haina phongdokhiba aduga ikan kanadana lakhokibani Assam gi chief minister Himanta Biswa Sharma gi maikedi vaccination asi mandatory oide adubu vaccine kaptaba miyoi yumdagi mapan thokpa yaroi vaccine kaptaba employee amata office da attend tawba yaroi public placing da tholakpa yaroi haina akanba wafam sing phongdokhrabani Assam da hokibani thokaba nuita nongmada miyoi lising taruka samapan go humfuga ni tho yauna positive oiba yawkhre Piba masina maram oiraga mipum khudimangna COVID appropriate behavior sing ngakna sanaba appeal tawbaga loinana masibu ngakna sataba sing disaster management act ki section 50 to 20 gi makhada natraga IPC gi section 188 natraga atai mari lainaba legal provisions singi makhara akan mandandi pigani
public place-singda face mask uptaba natraga tin sitpa thengnarabadi lupa lising ama fawa fine lawgani thawong asi miyamda awaba piba nate miyamgi punsi kannabagi damaktani haina family welfare gi director Munindra na phongdokre so haidi atopa pawmana election mangoina Punjab ki chief minister gi imung manung singda idina red satakre assembly mikhal gi mangoina illegal sand mining case kamari lenana enforcement director ina ngasi Lodiana Mohali amasum Pathankot district red satakre idina red satakibasing adugi manungda Punjab ki chief minister Saranjit Singh Sanigi masin manawgi masa singthokpa amagi yumdasu red satakhi red ado hawkibasai English singaniga taraga nipanda illegal sand mining case ta main accused oiriba Sahid Bhagat Singh Nagar district ki Nawan Saharda Kwari tauba amagi Mapu Kudrat Deep Singha ki matakta FIR launch torokiba amaga mari lainana Prevention on Money Laundering Act ki makhada satakibani haina su phongdorakli amaromdana Hong Kong na COVID-19 sandorakpadagi hamster lising anirom hatkadauri Hong Kong da sanga singda su COVID-19 sandorakpana maram oiraga hamster amadi atai atopa akipa mammals lising anirom hatkadauri haina official report amana phongdokli Hong Kong du lairiba sanga singyoliba dukan amada thabak tobu mi amana delta variant narakpadagi maru oina sanga sing adudagi covid narakhibani hamster taraga mathoi test tokibada positive oiba thengnarakibani Hong Kong gi oinadi covid-19 sandorakpa thingnanabagi damakta zero covid strategy mayuknaribani official singna phongdorakibada sanga yonma dukan singda yoliba hamster singdi covid-19 nabagi khudam phangle amadi atay atopa rabbit amadi sinsilana singbadi negative oiba thengnare adumainamak laina asi sandorakpa thingnanaba lokhalakpa sarukki khongthang oinadi hamster lising anigi mathakta halagani Hong Kong da lairiba tuan ma sa usek yonfam dukan amadi animal storage center kuntraga marida sa usek singadu yoli hainisu pausina su phongdorakli Lusilakpoina ten ma pau kharana malemgi recognition fangnaba honabada tengbangna Taliban China da haijakre Mapalebakta Fazinduna Tamliba Makogi dollar billion Mapalomadu Fangnava Afghanistan Mating Oigadaba Yamna Marueba Kongtangama Oidiba Islamic Irimit Government Pu International Community na official on recognize Tawadu Fangbada Sainagi Tengbang Pibinava Taliban Haijakre Taliban Deputy Spokesman Ama Oidiba Bilal Karimina Ningtokaban Mitafona Harakibada International Community na recognize Kidamak Mathau taba condition sing punama adu mapung fare haiki haujuk lairiba Taliban government asibu international recognition phangbada tengbang nabagi lusing madu China na oibinaba Islamic Emirates aduna spami amasum terrorism ga makhatana mari lenaba loinana miyoibigi hak sing thugaiba masum mahitamada nupi masa sing athingba thamagi nungnangba singi maramdagi Taliban government pu United States Masigi Kongbu Singamasum Russia Masum China Fawbana Hauju Power recognize Tawdri Taliban cabinet member Kharadi US Amasum UN sanction Singi Makara blacklist Tawri Haukiba Sahigi August Lenga ki Sakti Pairakiba Matungdagi Nupi Sing Mahitamba Masum Thabak Subu Yahananaba terror activity Singi Damak Leba Asibu Sizin Handaba Amasum Punamak Sunu Yaba government Amasim Nabagi Wasak Sing Adu Makoina Khutmang Sauna Sangsile Haina Taliban so haidi Tentang na to papa manamo Hanagi IS ke sip Afghanistan na Hatkhre Afghanistan na Pakistani Taliban ki wangang loi hatkibagi numit kharani gi tungda Islamic State of Khorasan IS ke gi Hanagi sip Ashram Faruqi Lana Masetana kahelaba lebasigi Awang numay kapnaba mada Hatkhre hena mafamdugi media na ngasi phongdokre haina spali Afghanistan ki kunung Kabul da leiba Sikh lai khurumba miyoi kun ga tere sikiba Mars English ngani ga kun gi attack adu Faruqi na satakibani mafamdugi miyoi singna Faruqi sikiba gi paw da phongdokre amasu Afghanistan ga tainaba ngamkhai paringda irang leiba Pakistani tribal district singi manungdagi ama oiriba maki poknafam Orakzaida IS ke lusing madugi naknaba mari mata singasu sumi Hatkhre haina spali Lusilakpoina tendak pa mana service kata khut thokna pa thawdo anida Maoist manga sikre
ꯆꯠꯇꯤꯁꯒढ़ की सुकमा डिस्ट्रिक्ट अमसुम तेलंगाना गा लोनब ngamkhai paring da leiba umang singda ngasi leba pokpagi ayukta thokiba tongan tongan khut thoknaba thawdo ani da nupi ani yauna yamdrabada mawis manga sikre haina police na phongdokre hauji koina di mem pau sumatang se lusinjarage amasum pathoksa kibeda soikiba lankiba kya yaurs mem na ngakpi gane amasum matamatam gi ba maroibi pau sing su mem da lepa leitana update pijar kenesu channel sigi mekedi gi su mem na thamjari and thank you.